ꯑꯩꯒꯤ ꯏꯆꯥ ꯗꯥꯅꯟꯖꯣꯏꯗꯒꯤ ꯏꯃꯩ ꯍꯥꯏꯕ ꯅꯨꯄꯤꯁꯤꯅ ꯄꯩꯁꯥ ꯄꯨꯕꯤꯈ꯭ꯔꯒ ꯅꯨꯡꯗꯥꯡꯗ ꯄꯩꯁꯥ ꯄꯤꯒꯦ ꯂꯥꯎꯅ ꯀꯧꯕꯤꯈ꯭ꯔꯒ ꯄꯩꯁꯥ ꯄꯤꯕꯒꯤ ꯃꯍꯨꯠꯇ ꯃꯥꯕꯨ ꯕꯗꯅꯥꯝ ꯄꯤꯁꯜꯂꯒ ꯊꯥꯔꯦ ꯑꯩꯒꯤ ꯏꯆꯥꯁꯦ ꯃꯣꯏꯅ ꯈꯨꯅꯦꯛ ꯇꯧꯔꯒ ꯁꯤꯕ ꯌꯥꯅꯕꯒꯤ ꯈꯨꯡꯒꯪꯗ ꯐꯨꯔꯒ ꯃꯊ꯭ꯋꯥꯏ ꯈꯛꯇ ꯈꯥꯛꯑꯒ ꯑꯩꯒꯤ ꯏꯆꯥꯁꯦ ꯍꯧꯖꯤꯛ ꯗꯥꯛꯇꯔꯗ ꯂꯩꯀꯠꯅꯔꯤ ꯍꯧꯈꯤꯕ ꯑꯦꯄ꯭ꯔꯤꯜꯒꯤ ꯇꯥꯡ 22ꯒꯤ ꯅꯨꯃꯤꯗꯥꯡꯗ ꯂꯩꯁꯥꯡꯊꯦꯝ ꯑꯋꯥꯡ ꯂꯩꯀꯥꯏꯗ ꯂꯩꯕ ꯕꯥꯁꯤꯒꯣꯡ ꯂꯩꯔꯛꯇ ꯂꯩꯕ ꯁ꯭ꯔꯤ ꯂꯩꯁꯥꯡꯊꯦꯝ ꯙꯅꯟꯖꯣꯏ ꯁꯤꯡ ꯆꯍꯤ 90 ꯑꯄꯣꯛꯄ ꯁ꯭ꯔꯤ ꯂꯩꯁꯥꯡꯊꯦꯝ ꯌꯥꯏꯃ ꯁꯤꯡꯍꯕꯨ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯑꯣꯏꯕ ꯊꯧꯗꯣꯛ ꯋꯥꯊꯣꯛ ꯑꯃꯗ ꯁꯛꯈꯪꯗꯕ ꯈꯨꯠꯂꯥꯏ ꯄꯥꯏꯕ ꯀꯥꯡꯕꯨꯅ ꯌꯥꯝꯅ ꯇꯝꯊꯤꯅ ꯐꯨ ꯆꯩꯗꯨꯅ ꯇꯧꯕꯤꯔꯝꯕꯕꯨ ꯂꯩꯁꯥꯡꯊꯦꯝ ꯑꯄꯨꯟꯕ ꯂꯨꯞ ꯃꯩꯔꯥꯄꯥꯏꯕꯤ ꯀ꯭ꯂꯕ ꯑꯣꯔꯒꯅꯥꯏꯖꯦꯁꯟꯁꯤꯡꯅ ꯌꯥꯝꯅ ꯑꯀꯟꯕ ꯃꯑꯣꯡꯗ ꯌꯥꯅꯤꯡꯗꯕ ꯐꯣꯡꯗꯣꯛꯆꯔꯤ ꯑꯁꯤꯒꯨꯝꯕ ꯊꯧꯗꯣꯛ ꯋꯥꯊꯣꯛ ꯑꯁꯤ ꯂꯩꯁꯥꯡꯊꯦꯝꯗ ꯂꯩꯔꯤꯕ ꯀ꯭ꯂꯕ ꯑꯣꯔꯒꯅꯥꯏꯖꯦꯁꯟꯁꯤꯡ ꯇꯥꯟꯅꯕꯤꯗꯅ ꯂꯝꯗꯝ ꯑꯁꯤꯗ ꯑꯇꯣꯞꯄ ꯈꯨꯡꯒꯪꯗꯒꯤ ꯅꯠꯇ꯭ꯔꯒ ꯑꯇꯣꯞꯄ ꯗꯤꯁꯇ꯭ꯔꯤꯛꯇꯒꯤ ꯀꯥꯡꯕꯨꯅ ꯂꯥꯟꯖꯜꯂꯛꯂꯒ ꯋꯥꯔꯛ ꯋꯥꯇꯦꯝꯕ ꯇꯧꯕ ꯑꯁꯤ ꯇꯧꯕꯤꯒꯅꯨ ꯂꯩꯀꯥꯏꯁꯤꯗ ꯂꯩꯔꯤꯕ ꯀ꯭ꯂꯕꯅ ꯇꯥꯟꯅꯕꯤꯔꯝꯂꯒ ꯑꯆꯨꯝ ꯑꯔꯥꯟ ꯑꯁꯤ ꯊꯤꯗꯣꯛꯃꯤꯟꯅꯁꯤ ꯍꯥꯏꯅ ꯍꯥꯏꯖꯔꯤ CSO ꯑꯃ ꯍꯥꯏꯕꯁꯦ ꯀꯣꯟꯁꯇꯤꯇ꯭ꯌꯨꯁꯟ ꯑꯃꯒꯤ ꯃꯈꯥꯗ ꯂꯣꯏꯅ ꯔꯦꯖꯤꯁꯇꯔ ꯇꯧꯔꯒ ꯑꯣꯄꯔꯦꯠ ꯇꯧꯅꯔꯤꯕ ꯉꯥꯛꯇꯅꯤ CSO ꯍꯥꯏꯕꯁꯤ ꯏꯟꯗꯤꯌꯟ ꯀꯣꯟꯁꯇꯤꯇ꯭ꯌꯨꯁꯟꯗ ꯄꯤꯔꯤꯕꯁꯦ ꯄ꯭ꯔꯦꯁꯔ ꯒ꯭ꯔꯨꯞ ꯑꯃꯅꯤ ꯊꯣꯛꯈ꯭ꯔꯤꯕ ꯊꯧꯗꯣꯛ ꯑꯁꯤꯗ ꯂꯤꯒꯦꯜ ꯃꯦꯇꯔꯁ ꯅꯠꯇ꯭ꯔꯒ ꯄ꯭ꯔꯦꯁꯔ ꯒ꯭ꯔꯨꯞꯀꯤ ꯋꯥꯡꯃꯗ ꯑꯥꯏꯟꯒꯤ ꯋꯥꯡꯃꯗ ꯈꯨꯠꯇ ꯑꯥꯏꯟ ꯍꯦꯛꯇ ꯄꯥꯏꯔꯒ ꯂꯝꯖꯤꯡꯕ ꯅꯠꯇ꯭ꯔꯒꯅ ꯈꯨꯠꯇ ꯑꯥꯏꯟ ꯍꯦꯛꯇ ꯖꯨꯗꯤꯁꯤꯌꯦꯜ ꯁꯤꯁꯇꯦꯝꯕꯨ ꯅꯥꯊꯩꯔꯝꯃꯒ ꯍꯦꯛꯇ ꯆꯩꯔꯥꯛ ꯄꯤꯕꯒꯤ ꯊꯧꯑꯣꯡ ꯑꯁꯦ ꯌꯥꯝꯅ ꯑꯀꯟꯕ ꯃꯑꯣꯡꯗ ꯌꯥꯖꯅꯤꯡꯗꯦ ꯍꯥꯏꯔꯤꯕ ꯊꯧꯗꯣꯛ ꯑꯁꯦ ꯑꯣꯜꯔꯦꯗꯤ FIR ama register tawdana nakal animaki investigation process ka leiribani aduga jurisdiction matter yaudaba atopa organization singna CSO gi meaning se Indian constitution da piriba meaning adu chapchana hit paibiraga wa to binaba asimuso appeal tawjiri